State asida mamang chahidagi thokliba irang manungda kuki kulai paiba singna fakhraba matung mafam khangdana leiriba mahiroi ani ki langla langzingi matangda positive oiba response ama tha asigi kun fawgi manungda fanghanaba honage haina security advisor KULDIEP singna mahiroi ani asigi imung manungda thazaba pirakle hairi. Former Minister AK MIRABAI na luchingduna mahiroi ani asigi imung manungi miyoi singa loinana security advisor KULDIEP singa Babupurada laiba Chief Minister Bangloda unabada thazaba asi pirakhibani hairi. Security Advisor unaruraba matung CM Banglo mamangda paumi singa unabada MIRABAI na mahiroi ani asigi matangda mafam khangdana leirakliba asi chahi fazilakle maram asina mahiroi ani asi leikhidre haiba taragadi tha asigi kun fawbada leikhidre haibagi evidence oibaya ba posak piu haina Security Advisor da taksinki. Security Advisor ki maiki digi chaliba tha asigi kun fawgi manungda positive response fanghanaba honage haibagi thazaba si pirakibani tha asigi kun mari fawgi manungda karigumba amatta tawraktaba tarabadi maghadaba kari tawgani haibadu Manipur miyam amadi lupkayaga punduna tanaraba matung sangsingani hairi. Amaromda mahiroi ani asigi case ka mari leinana CBI gi Director General Dashu Governor gi kuthangda चिठी अमा इरगनी हाइना MIRABAI ना पाउमी सिंगदा फोंदोकलमखी तालिबा दाबी से मैक्सिमम तांकुन भावबगी मनुंगदा पॉजिटिव रेस्पॉन्स फंगनबगी दमकता होटनगे हाइबगी माना एश्योरेंस पिरे लोइनना असम राइफल गी डायरेक्टर वारी सानै सीबीआई गी सुमा मथंग मथंग वारी सानादना पॉजिटिव रेस्पॉन्स से फंगब ngamnabagi damakta aikoi karigumamda tawjaroi angang anisigi evidence takdi either fee matat ama tawrabasu saru machet ama tawrabasu makoi bu evidence oiba yaba pot machet ama tawrabasu pibiu haibase makoi maximum hotnaraga tangkun भावबगी manungda asengba paw ama pira age haiduna telephone number ga lahowi aikoi gi lairiba sam raifan gi maruiba leader da sinagraba wafam nina possibility laina hairai adu aikoi yengki ji